Jiribam districta matam khara nongmai kapa lepluraba matung ngarang numidang amadi ayuk anganbada Kuki khutlai paibasingna Mongbung Meitei khulda landarakre ngasi ayuk anungalamdai pung mari makhairom tarakpa aduaidasu Kuki khutlai paibasingna Mongbung Meitei khulda nongmai amadi bom kapsilaktuna landarakhe khulngaktuna leiriba village volunteer singnasu khut hanbadagi nakalanigi marakta ngaihak khut thoknaki tungda mafam aduda ahenba security force sing changsilakpadagi khut thoknaba adu lepkhe makhatana nakalanigi marakta khut thoknadanaba mafam aduda leiba security force singna cheksin thorang kaya laukhatkre haire ngarang numidang pung 8 lom tarakpa aduaida Jairol Pokpi area dagi Mongbung Meitei khul tamna Kuki khutlai paibasingna nongmai round kaya kapsilakpadagi khul ngaktuna leiba village volunteer singnasu khut handuna nakalanigi marakta chawna khut thoknakhi mafam aduda ahenba security force sing changsilakpadagi ngaihak khut thoknaraba matung haujik fawbagi oina makhatana khut thoknabagi paw leitri khut thoknaba aduda Kuki khutlai paibasingi maikaida asok apan amadi misi mina yauramba yai hairi